Bema, nangmu ngasai maruki paisa phangi dai. Sereng ahau wamkuta chasi kaino. Yaroi chabada hai leini nahanda natro chakobo ama chatlubogi sareng tap tain chara aido aduga ngasi amuk sareng chasi haisibu kai haino Fare adu oidi ibani pakhong chanache. Karigumba aina chanma pakhong do nangna phongba ngamdraba. Hayeng ayukse nangna sareng legadoba. Yai ko? masi nupa sidiba mana ngamdrige suka yaroeba hoi phare se chalao kari pakhum amuk change haino Nangse lamjen jenba yaureba. Lamjen jenba yaubusida nangna second taba nupise mangondagi hengalaga cheleba. Adudi nang kya suba tagania. lamjendi chenba aduga secondagi hengalaga su chenkiba adudi fasta doi natro Lale nang haidu lale. Kadai dagi fast taduno. Second dagi hena chenkalaga di second tadune. Fast taba haibadudi fast taba di chenkalaga fast tagadobne. Yare ko? Adudi nang porabni na hayeng do sareng lero ko. ngaiko adudi aisho amuk changini tamo khatang challaga losanba yabro O fare ai thanda challaga tokpa yaroi. Nang som chalone. nongma lampak amada angang manga leirami aduga hui ahum amaga su leirami makhoi mayam do satindi ama phau yaude adubu kanamta di nong to chotlamde adu kamaina no hairo Nang hai si moi manga si lampak amda layeba. Hui hum su layeba. Aduga nong diam to cholam deba. Madu diam lai kaino. Nong chudabagini kaino. Nong chudabani na satin yaudраsu nong chotre dana. hoi chumme nang haido chumme Adudi bema nang porabani na hayeng sareng do lero ko. hoi haina khibe matung ina aina porabani na hayeng ayukto sereng leiba tare Aina ngasai na nangona sareng chasi habduda hoi hairamani phatra do. Adudi natabida ba arebada ngonda pakhong chalaleba. Kai kandabda yare se tumasi se pungsu yam thenge tum ngangaga leire ꯑꯩꯗꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯤꯑꯣꯏꯕ ꯃꯈꯣꯏꯅ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗꯤ ꯏ ꯌꯥꯝ ꯀꯥꯏꯗ ꯐꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯌꯦꯡ ꯁꯔꯦꯡ ꯂꯩꯕ ꯆꯠꯂꯤꯉꯩꯗ ꯃꯥꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯏꯃꯨꯡꯁꯤꯗ ꯆꯪꯂꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯆꯥꯊꯣꯛꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯌꯦꯅꯈꯥꯁꯤꯗ ꯂꯣꯠꯂꯒ ꯂꯩꯔꯒꯦ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯨꯄꯤꯁꯦ ꯆꯠꯈꯤꯕꯒ ꯑꯩ ꯊꯣꯛꯂꯛꯂꯒꯦ ngasidi yam nungaidori he. Ngarang nupidagi pakhom chanba ngamabani mana sareng pijani habani. Sareng do chabada khara nungainaba walking chalukhige. Kuire hakchang chajinga tawdaba. kai chakhrajat no masi nupa se nongan baga amuk thokrisina oh hale mai se walking chatluri mane tamo ai kaithen dagi sareng leiruge ko Hoi chathuro. Ai kai no thong thaknaba chakhumda lo chambya lo chalamage. hoi ꯅꯨꯄꯤ ꯑꯁꯦ ꯀꯩꯊꯦꯜ ꯆꯠꯈꯔꯦ ꯋꯥꯏ ꯁꯪꯉꯦꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯅꯕ si oredi yani mauna adu phasana male khawsida sareng su yaure imungda changage nupaduna su kemta chingnararoi Janakeswar Laisam, Rita Chirom,
Ahentoi Ananingthoi Nganba Irom, Raj Lakshmi Pukhambam, Bijesor Laisam, Rani N, Rohan Morangcha, Asalata Thokjong, S Manauk Judoka, Kumantem Loyumba, Somorjit Tenchubam, Chamayam, ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5,500ꯗ ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯁꯩꯔꯦꯡ ꯂꯩꯅꯤꯅ ꯊꯣꯛꯈꯤꯗꯥꯏꯅꯦ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯦ ꯄꯣꯠ ꯆꯩꯒ ꯀꯧꯔꯝꯕ꯭ꯔꯣ ꯑꯣ ꯑꯗꯨꯔꯣ ꯑꯩꯅ ꯁꯣꯔꯣꯛꯇ ꯁꯨꯝ ꯆꯠꯂꯤꯉꯩꯗꯅꯦ ꯑꯕꯣꯛ ꯉꯥꯌꯣꯟꯕꯤ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯑꯕꯣꯛꯇꯨꯗ ꯗꯥꯎ ꯌꯥꯗꯅ ꯁꯔꯦꯡꯁꯨ ꯌꯥꯎꯔꯝꯂꯕ ꯃꯉꯣꯟꯗꯒꯤ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯣ ꯁꯩꯔꯦꯡꯗꯣ ꯑꯩ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯐꯖꯅ ꯁꯦꯝꯗꯧꯔꯒꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯑꯒꯦ ꯅꯪꯒꯤ ꯃꯄꯥꯟꯅ ꯑꯗꯨꯛ ꯊꯨꯅ ꯊꯣꯛꯂꯛꯈ꯭ꯔꯦꯗ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯃꯅꯨꯡꯗ ꯂꯩꯍꯧꯗꯥꯏꯅꯦ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯁꯔꯦꯡ ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏꯁꯤꯅꯤ ꯅꯪꯁꯦ ꯍꯧꯖꯤꯛꯇ ꯁꯩꯔꯦꯡ ꯂꯩꯔ ꯍꯜꯂꯛꯏꯅꯦꯕ ꯑꯗꯣ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯁꯩꯔꯦꯡ ꯄꯨꯔ ꯆꯪꯉꯛꯏꯗꯨꯅ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯀꯔꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ ꯐꯩ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯦ ꯀꯅꯥꯅꯣ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯆꯪꯗꯅꯒ ꯂꯩꯔꯝꯃꯤꯅꯦ ꯀꯔꯤ ꯅꯪꯗꯨꯝ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗꯩ ꯃꯨꯟꯒꯦ ꯀꯥꯏꯅ ꯈꯟꯒꯅꯨ ꯑꯩꯒꯤ ꯅꯨꯄꯥ ꯀꯥꯏꯅ ꯃꯁꯛ ꯑꯁꯤꯒ ꯅꯪ ꯅꯁꯝꯗꯣ ꯐꯣꯏꯗꯠꯂꯨꯔꯥ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯒꯦ ꯀꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯔꯒ ꯑꯩꯗꯤ ꯌꯦꯡ ꯂꯩꯔꯅꯤꯍꯦ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯐꯨꯔꯛꯑꯅꯤ ꯇꯥꯃꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯨꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤ ꯑꯅꯤ ꯁꯨꯏꯁꯤ ꯀꯔꯝꯅꯅꯣ ꯃꯕꯥꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯁꯣꯏꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯍꯤꯡꯆꯥꯕꯤꯔ ꯂꯥꯏ ꯐꯠꯇꯕꯔ ꯑꯃ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯈꯟꯗꯣꯛꯁꯤꯒꯦ ꯑꯣ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯣꯏꯅꯀꯤ ꯌꯥꯔꯅꯤ ꯉꯥꯏꯈꯣ ꯅꯕꯥꯅꯤ ꯑꯃꯨꯛꯇ ꯈꯟꯅꯈꯤꯅꯨ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯎ ꯅꯕꯥꯅꯤꯒꯤ ꯃꯔꯛꯁꯤꯗꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯟꯗꯣꯛꯁꯤꯒꯦꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯅ ꯅꯕꯥꯅꯤ ꯑꯃꯨꯛꯇ ꯈꯟꯅꯈꯤꯅꯨ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯩ ꯀꯩꯅꯣꯝ ꯄꯣꯔꯛꯀꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯋꯥ ꯑꯁꯤ ꯎꯔꯦꯗꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅ ꯍꯣꯕꯅꯤ ꯅꯕꯥꯅꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦꯡꯕꯗꯣ ꯃꯥꯗꯤ ꯋꯥꯁꯦ ꯂꯤꯠꯂꯒ ꯆꯠꯄ ꯉꯝꯕꯅꯤ ꯑꯗꯨꯅ ꯅꯕꯥꯅꯤ ꯃꯔꯛꯁꯤꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯂꯤꯠꯂꯒ ꯊꯣꯔꯛꯄ ꯉꯝꯕꯗꯣ ꯃꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯇꯥꯃꯣ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯁꯦ ꯂꯤꯠꯄ ꯉꯝꯒꯅꯤ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯉꯝꯗꯕ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯦꯗꯅ ꯇꯥꯃꯣ ꯃꯥꯅ ꯉꯝꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯁꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯎꯅꯦ ꯂꯤꯠꯄ ꯉꯝꯕꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯂꯤꯠꯄ ꯉꯝꯃꯦ ꯍꯥꯏꯕꯅ ꯈꯛꯇꯪꯅꯗꯤ ꯀꯥꯟꯅꯗꯦ ꯂꯤꯠꯂꯒꯅꯦ ꯎꯠꯀꯗꯕꯅꯤ ꯍꯣꯏ ꯂꯤꯠꯂꯒꯦ ꯍꯩ ꯅꯨꯄꯤ ꯋꯥꯁꯤ ꯃꯆꯤꯟ ꯌꯥꯝ ꯊꯨꯅ ꯃꯦꯟꯁꯤꯜꯂꯨ ꯋꯥꯁꯦ ꯅꯥꯀꯟ ꯑꯅꯤꯃꯛ ꯍꯣꯗꯕꯅꯤ ꯑꯩꯅ ꯍꯤꯡꯆꯥꯕꯤꯗꯣ ꯐꯥꯅꯅꯕ ꯅꯥꯀꯟ ꯑꯅꯤꯃꯛ ꯍꯣꯏꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯀꯩꯗꯧꯅꯤꯒꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯂꯩꯔꯪꯗ ꯂꯪꯁꯤꯜꯂꯅꯤ ꯃꯗꯨꯅ ꯃꯩ ꯍꯧꯒꯠꯂꯒ ꯁꯩꯔꯦꯡ ꯊꯣꯡꯉ ꯆꯥꯔꯅꯤ ꯀꯩꯅꯣ ꯂꯣꯏꯔꯦ ꯋꯥ ꯆꯥꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5,500ꯗ ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ